Lakhipur online putok saba Jun gi tang taramathoi jumsa kaisha numit ki Khomjinba Pao tabirase ahan bada maroi pao general strike handokre arambai tengola makhatana democratic oi bamong da khongjang changsin ga dore jiribam ki Kasimpur khunda nupi macha ma thori yanduna siramle Manipur ki Tampak ki jila manga da curfew komthokre Manipuri kanbalup makal gi mihut singna Maibam Samorda sel gi tengbang pikre Manipuri poets meet ki thauram Guwahati da pangthokre sabagi chang hengalakpana Barak Tampak school gi matam ngasidagi hongdokre amasung Bangladesh da home suba SK Cup Antarjatik Manipuri Kang tournament hongdokre Hauzik mapung oi pau tabirase Numit tarani arambai tengol chatharakiba general strike asida jiribamda leiriba mairapai bi ima sing amadi AT gi athoba singna mateng pangduna ban mapung phan kibagi damak ngamkhai leitana thagatsari haina arambai tengol unit 41 jiribam gi commander Rakesh na paumi sing da phongdokre mahakna makhata na haikibada numit tarani gi ban kaukibadu arambai tengol gi luchingba asem kanan rupha ki badugi janing da phongdok poina kauba banadu AT gi ming season atuna mingchat mahana na bahonarakpa amadi ising ichaugi awana kaya singa si jenglaga khudakta banasi handoki bani adubu makhata na democratic oi bamong da khongjang changsilagani masida miyamna mateng pangbiyo haina mahakna phongdokhi koi arambai tengol gi koi luchingba koi iyamba kanan yauna mioi mari Pemiu mari ko pulapna manga phajan giba adudagi hongna ngasidagi tang nipan gi ko tang nipan digi hongna mitrani chatharakpa koi jenen esak Manipuri jenen esak asida ngasi numin hundi suba asida ko koi ban koi gi banasi komthok chare ko adumaku koi gi democratic oi ba mongda khongjang asi chathagi ni ko ado mayamna koi imai ben ji praja amachung imai ba koi ima sing maruai na ima sing ko koi isnau sing athoba singna swaina mateng panggi pasi koi am thagachi ko aduga koi gi sengna ban komthok chariba maruai ba maramdi koi gi hujiki kana thoiba wathok koi gi kuki narcotic ko wathok koi gi ising ichau am kana thogi ising ichau ko ising ichau amachung koi gi aramai tingol gi mingche thiba yaba mongda ban chogoi namada amanga ta thonba adudi thugai ba amanga ta thonba ko suma mayam thokpa mayam hingjalak padigi suma se thokpa amu han tholok tana baina khogi ban asi tang ko khoi kom thok charaga khogi democratic oiba muongda khongjang chasana ba khogi ji paja muko Manipur paja ji paja mu ko maru oina khogi ima singai tare ko ima sing khoi athoba isnau singna sruk amina si aina khoi aramai tingolgi aramai tingol purima ni ki mai kan digi haijari Stay informed with Lakhipur Online. Yamna nungaitaba thodok ama oina Jiribam police station gi manung channa leiba Kasimpur Muslim khunda chahi tarahomdoi rom ta ngai ribi nupi macha ama mayum manakta leiba rubber farm manakta thori janduna siram le haire thodok asi ngarang nungthil pung amarom taba duaida khangnarakpani haire Pawasi hek phangbaga Jiri police station da pau pikhe khunja singdagi phangba pau gi matung ina siri banupi macha sigya pokpa Islamuddin na mahaki nupi ahanna pokchaba macha nupi amaga macha nupa amaga lai haire nupi ahal khainakraba matungda nupi atombi ama lauraga laibani haire Manipur Tampak ki jila mangada Laingakna Imphal West, Imphal East amasung Kakching Thobal Bishnupur na chingba jila singa sida thamlamba curfew adu Manipur laingakna ngarang thoki ba cherol amagi matungina ayuki pung manga dagina numidangi pung manga phawba komthokre arambai tengol gi luchingba phaki bagi matungda rajya sigi phibamda akai pathorakpadagi jila singa sida jungi tangtare tagi hauduna Manipur gi jila manga da curfew thamlakhibani adu moinamak rajya sigi jila kharada Mobile data service thingjan kibadu hojiksu makha chathari
हौखिबा मेगी तांग कुंतरेता मणिपुर दा रेलवे कंस्ट्रक्शन कंपनी अमगी मखादा थबक सुबा चलुबदा मणिपुर की कोटलैंड हाइरिबा मफम अदुदा सोमोरबु महाकना तोंगलिबा गाड़ी अदुदगी कुमता हल्लगा मंगोंदा नंग मैतैरा हंगलगा मैतैने हाइबदगी तमथीना फुरखिबदगी इम्फाल की रिम्स हॉस्पिटल ला लाइकनरबा मतुंग सोमोर की मयुम श्रीभूमि डिस्ट्रिक्ट की हिंगलादा हलकिबगी मतुंगदा मक्कल की मिहुट सिंगना ngarang chatuna mahaki haksangi pibam jengsin ki bakaloinana lupa lising tara mangagi senpam mateng panglam khre thoramadu hingla maira pai bilup amati dargar bond development committee na senduna community hall da pangthok ki bani banba yabadi mamang da su kasargi gosaipur dagi laisram kamal babu ko bamioi ama haujiksu langla langjin khangdana leiriba sida kamal babu gi loina bidasu makalna lupa lising yangkhai gi senpam mateng pangkhrabani ngarang hinglagi khongsat aduda makalgi oina arambam nandababu retired SCS Dr. KN Chan Saugaijam Subongkor Seram Herajit Laisram Ranjit MM Chadebi Khambaton Singhana chingba miyoi singa saruk jakhe ni manga jing to ba already ta tin ji ga ba jing to ba chat pa siga korlan akoi se kun mo ko ta to ma tang ji ga koi kuki main kuki ka ta dam ga from la la ning ba ga kai ga ngo to la le ade ti ga akoi ne korlan korlan ji ga jo korlan bajar si ga ko mo ba company ki gari la ke na already akoi ti kum ba ji ga ni ko ni tana ma chale chat pa ji ga mai dai dai tong ta moi ma ni tha to ga ba tha to ma tung ga ko ai ne ai ni ma ji ga ai ti mai dai ram moi na du bai ban pong chale ga ma ha ma ta du ma cha ma de ade ko daga ai ban khu du ko upu ai ko si ma na ko ga ji ga ai ya hai de ai asam ni ai mo ja de mo ko ga da du de ko ji ga mi ma ai thon chale ko ga sinu ma da ko ma tung ji ga kan to mit mai pon jala ga pon put ka pon pon jala ade mo na ko to ko ji ga ai di khang na ai di wan tha ta re ade ke mo ko ga chapin ari kang ji na chala ga mo na company chala ga hai di suma ja na ni ma ji yan na mo re hai ba mo na ma so ga mo ya pon na hai ba ga ka ya di mo yo ti ga le ni kana ga da ba ma am ti ga ba ko da ni asam ra ga algari lampen ki police algari petheran ka mo thie thira pasiga lampen police ka asana lagana punna ka ina pहुंचा जाएगा asana ka na mo ki hospital da adige silang na oxygen ka pa na ka moina esi gari ja ra ma de rims ta pogra ge ko ma tung ji ga rims ta pogra ga mon line wala na mo na mi pung ja da na ina pung di termo khai ki to da do to in na da do to namun lain kona lo ready kalim kan de jina ko di mona wakan tara pada mo ai hospital le ram mo sigai bana mo police le ram dan ben bu chosi osine kama ma to na e sar ai sma jan to ni ai na la ko lo la kan tu te ta la ko odlen da mona apan kun ta de kon ta wasi ga mo ID check to ko si ga mona meteor mo si ga phan ko ga ga ko bina kan to re ale o sma yo pa de di mo ne sma to na ai ga jien ko na to na ai di kana se le ja kon te su na cha bi sma to de kamai ko di kamai su ni cha na ai kana te ai di la so ai chen ni le na ni asi tani ha ja te gi di ano jiri ga bi ga ja Manipuri Korirol Chakwananaba Amadi Manipuri Aiba Singbo Yokhananabagi Pantamda Garang Guwahati da Laiba Hotel Siroi Classic da Sahitya Academy New Delhi Amadi Manipuri Sahitya Parisar Assam Kamrup District Committee na punna senduna Manipuri Poets Meet haiba saireng sedinabagi tharomama pangthokre Thoramadu Manipuri Sahitya Parisar Assam Kamrup District Committee ki President Colonel Gokul Chandrana Mayai Tangbal Lobiki Amadi Rajendra Toijamba Convener Manipuri Advisory Board Sahitya Academy New Delhi na Chief Guest Oibiki Puri Sabam Birmani President Manipuri Sahitya Parisar Assam General Secretary Maisnam Ninghaiba Parisat ki Hojai District Committee ki Oja Singh Amadi Manipur dagi saknairaba aiba kaya su saruk jakhe Chief Guest na Maira Chukat Piduna Thauram Haudok Piraba Matungda Manipuri Sahitya Parisar Assam Kamrup District Committee ki Secretary TH Gaurav Sarmana Taramna Okpagi Warol Pikhi
Yengkhom Upendra, Vice President, Manipuri Sahitya Parishad Assam, Kamrup District Committee na thagat warol pituna ahanba session loisilaba matungda Puri Sabam Birmani, President, Manipuri Sahitya Parishad Assam Central Executive Committee na Moderator Oibiduna Saireng Saidinabagi Thorom Pangthoke. Thoromda Sahitya Academy na selection Tauropa Aiba Nipan, Laisram Tarani Kanta, Naurem Amuyaima, Laisram Loidam Tumbi, Mai Bhagat, NG Vijaya Kaisam, Thongnawjam Siam, Hidam Dolen, Amadi Kaisam Hemchandra Saruk Yabike, Matungda Tongan Tongan ba Aiba Taramangagi Oiba Saireng Saidinabagi Thorom Amasu, Kabi Birendrajit Naurem Sahitya Academy Awardina, Moderator Oibiduna Pangthoke, W. Helen Sanana Thoromadu Conduct Obiduna Mapung Phana Loisinke. All Assam Manipuri Maira Paibi Apun Malup Amadi, All Assam Manipuri Students Union Anina Kusam Naraka, Ampalgi Head Office Madur Gramda, Ampalgi former President Obirambi Imasana Thoina, Manung Matam Sadana Laikitabada, Maira Katuna Awapa Pongdokre, Ampalgi President Beni Misra, Ampal Badarpur Branch ki President Ketrimaim Benubala, AMSU Central Committee ki President Ngasepam Sanahal, AMSU Central Committee ki Advisor Laisram Setajit Amadi, AMSU ki former Vice President Oinam Manitona, Ima Sanatoina Hingligai Matamda, Kunaya Sigitamak Mahana Taubira Matabak Thorom Kayabu, Singthaduna, Miyam da Kangan Ki. Makhatana Maira Kadaba Matungda, Minute and Tumina Leptuna, Imagi Tawaina, Lairam Lenda Ingna Chikna Lairuna Patoni Zaki. Makhatana, Ampalamadi Amsu Nangamjaba, Imagi Tamak, Mating Pangani Haibawa from Pongdoki Haina, Ampalgi General Secretary, Oinam Bizoya Amadi, Amsugi General Secretary, Asangbam Sopona Pongdorokle. Ima Sanatoina Laikitabada, YMCA gi Maigi Dagisu, Nuaitaba Pongdokre. Haukiba Jungi Tangni Panda, YMCA Lakhipur Branch ki member Singh, Yengkhom Rosen, Assistant Secretary Lakhipur Branch, Surjit Luang, Vice President Lakhipur Branch, Amar Thangjam In Charge Kamranga Special Unit, TH Rohit In Charge Anwa Unit, Samarjit, Sanamacha, Kumarjit, Nganthoiba, Abu Saikhom Amadi, Saubam Kisan Chingba Miyoi Singna, Laiki Drabagi Tawaina Lairem Lenda Ingna Chingna Lairuna Bagi Tamak, Taibang Mapugi Mapamda Thongni Jaki, Luinana, Angamba Mating Karasu Panglam Kre Hairi. Sahabagi Chang Hengalapana Maram Oiraga, Barak Tampak Zila Ahum, Kasar Hailakanti Amasung Sribhumi Jila gi Manung Challiba, Sarkar gi Amadi Private School Pumnamaki School gi Matam Hongdokna Bawaro Lama Thokre, Semdoklaba Matamasi Jun gi Tang Taramathoi, Haibedi Ngasidagi Chatnaba Hauragani, Amasung Makhatana Lauthoktriba Phauba Masi Chatnakigani Hairi. Kasar Jila gi Oina Semdoklaba Matam Sing Adudi LP School Singi Oina Ayuki Pung Taret Makhaidagina Nungtilgi Pung Tarani Thoiga Minute Taramanga Phauba, Upper Primary School Singi Oina Ayuki Pung Taret Makhaidagi Nungtilgi Pung Tarani Thoiga Minute Nipumanga, Aduga High School Amadi Higher Secondary School Singi Oina Ayuki Pung Taret Makhaidagina Nungtilgi Pung Amaga Minute Taramanga Phaubani. Saba Hengalakpa Sinamaram Oiraga Mahiroi Singi Yengduna School gi Matamasi Hongdokpani Hairi. Austria gi Grey Sahar Dalaiba Secondary School Amada Nongmai Kapagi Thodok Amada Tarasire Kayamarom Asokapan Nangkre Masagi Jahi Kunithoram Suraba ex-student Nupamacha Asina Ngarang Ayuki Pung Tararom Tarakpa Dwaida Masagi Nongmai Puthorok Tuna Kapada Mahiroi Nipal Amasung Oza Ama Yauna Miyoi Mapan Sikhi Amasung Atopa Miyoi Kayamarom na Asokapan Nangki Thodok asida Nupamacha Asisu School adugi toilet manungda Masa Mathanda Kapsin Jaduna Sikhi Bani Hairi. Indian astronaut Subhanshu Suklana pilot oiduna International Space Station da chatkataba Axiom 4 mission asi NASA gi Kennedy Space Center dagi ngasi June gi tang 13 Bharat ki matamda nungtil pung manga makhai tapa matamda thagalagani panbayai June gi tang 10 da thagatkani haina tawramba du nongchingi pibam pattabana maram oiduna chaithorakhibani. Bangladesh da ahum suba SK Cup Antarjatik Manipuri Kang Tournament lisingani ka kunmanga hodokre. Silet Manipuri Kang Association na Silet ki Naya Bazar Manipuri Para ki matenga loinana Silet ki Sri Sri Jagannath Jiu Mandapta Numit Tarani Chubna Jungitang Kun Phauba Chathagadaba Kang Tournament asi Association ki President Yumnam Nripen na hodok pikhi
Kang tournament asida Sigans, Naya Bazar, Lama Bazar, Ambor Khana amadi Lala Digli Pardagi Nipa gi kangkhut manga amadi nupi gi kangkhut ahum yauri aduga lagliba Jun gi tang kunda final sanagani haina Agartala dagi phangba paw asina hairi Ajay Palace Sire Barak Changi Naya Bazar ge Probably Barak Changi Palace Sire Jam Bhajana Palami Asiga Bhabo ko khoi ki tindiri mayama Bhabo ke le sai machana mo na ha Nungairaba Pao Yoga acupressure amadi physiotherapy gi matengna atomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagi tamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layangzari Mobile number 8638078821 Hairiba number asida layang balakpagi mangoinana appointment book to binaba khanganjari Khanganjaba ma Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layengi damak maming leiraba Dr. Kayana layeng gadori arthritis paralysis diabetes prostate ki problem kidney da nung leiba amadi liver chauthokpana singbagi damakta Dr. N Ranjit Singh MBBS DMB DSC na sagolsen kudingi nungthil gi pung amadagina numidang wairam pung taruk phawba layeng gadori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa kudingi nungthil gi pung ani dagi numidang wairam pung taruk phawba layeng gadori adom gi kudong chaba matungina mobile number 9612167161 number asida mangjongna booking tobina naba Lakhipur West Bazar gi PHC manakta leiriba healthcare pharmacy gi magi dagi khangalakli Khanganjaba ma healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course si tambiba hore healthcare gi field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawraba singna tamba yaraba course asi tamduna isana isabu tabak bijapagi kudung saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenba matamgi oiba course singi tamaktasu admission haujare akupa marolgi tamak Institute of Medical and Paramedical Science Ismail Market Central Road Silchada Lengsimbirabu Natraga mobile number 939573245 da of Hongabiu Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroipada maruoiba paw amukhanna General strike handokre Arambai Tengola Makhatana Democratic oiba mongda khongjang changsin gadori Jiribam ki Kasimpur kunda nupi macha ama thori yanduna siramle Manipur ki Tampak ki jila mangada curfew komthokre Manipuri kanbalup makal gi mihut singna maibam samorda sel gi tangbang pikre Manipuri poet smith ki thoram Guwahati da pangthokre
साबगी चांग हेनगलकपना बाराक तंपाक स्कूल की मतम ngasi hongdokre amasung Bangladesh da ahom suba SK Cup अंतर्जातिक मणिपुरी कांग टूर्नामेंट हौदोखरे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare